ꯍꯦꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯗꯤꯅꯦ ꯃꯌꯥꯝ ꯁꯖꯅꯥ ꯕꯣꯏꯜ ꯊꯣꯡꯒꯦ ꯀꯨꯝꯁꯤꯒꯤ ꯑꯍꯥꯟꯕ ꯁꯖꯅꯥ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯁꯤ ꯁꯖꯅꯥꯁꯦ ꯀꯩꯅꯣꯅꯤꯀꯣ ꯂꯣꯀꯦꯜꯒꯤꯅꯤ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯑꯗꯣ ꯁꯤ ꯁꯖꯅꯥꯁꯦ ꯐꯨꯠꯇꯣꯏꯅꯤ ꯁꯖꯅꯥ ꯐꯨꯠꯄꯗ ꯏꯁꯤ ꯍꯥꯞꯀꯅꯤ ꯃꯣꯁꯣꯔꯤꯁꯦ ꯍꯥꯞꯀꯅꯤ ꯑꯅꯤꯁꯤꯃ ꯍꯥꯞꯀꯅꯤ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯦ ꯑꯅꯤꯈꯛ ꯍꯥꯞꯀꯅꯤ ꯊꯝꯒꯦ ꯁꯤ ꯐꯗꯤꯒꯣꯝꯁꯤꯁꯨ ꯍꯥꯞꯇꯣꯏꯅꯤ ꯁꯖꯅꯥ ꯐꯨꯠꯄꯁꯤꯗꯅꯦ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯄꯒ ꯌꯥꯝ ꯊꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯇꯣꯃꯦꯇꯣꯒ ꯑꯗꯩꯗꯤ ꯁꯤ ꯍꯋꯥꯏ ꯈꯔꯁꯤꯁꯨ ꯍꯥꯞꯄꯅꯤ ꯃꯨꯁꯣꯔꯤ ꯍꯋꯥꯏꯁꯦ ꯇꯤꯡꯁꯤꯟꯅ ꯊꯝꯃꯦꯕꯅꯦ ꯑꯗꯨꯒ ꯑꯩ ꯁꯖꯅꯥ ꯇꯤꯜꯍꯧ ꯑꯗꯩꯗꯤ ꯇꯣꯃꯦꯇꯣꯒꯁꯦ ꯁꯦꯝꯈꯤꯒꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯠꯅ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯤ ꯄꯨꯂꯞ ꯐꯨꯠꯆꯟꯗꯣꯏꯅꯤꯅꯁꯦ ꯄꯨꯂꯞ ꯁꯦꯝꯖꯟꯗ꯭ꯔꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯦꯝꯕꯩ ꯃꯊꯧ ꯇꯥꯗꯦ ꯃꯥꯗꯤ ꯄꯨꯂꯞ ꯍꯥꯞꯄꯒꯅꯦ ꯐꯨꯠꯇꯣꯏꯅꯤꯅ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯁꯦꯝꯖꯤꯜꯂꯅꯤ ꯃꯣꯔꯣꯛ ꯀꯩꯀꯥꯁꯦ ꯁꯤꯡꯃꯨ ꯁꯦꯝꯈꯤꯒꯦ ꯁꯤꯡꯒ ꯀꯩꯀꯥꯁꯦ ꯃꯥꯗꯤ ꯄꯨꯂꯞ ꯍꯥꯞꯆꯜꯂ ꯐꯨꯠꯇꯣꯏꯅꯤꯅ ꯁꯤꯒ ꯄꯨꯂꯞ ꯁꯦꯝꯖꯜꯂꯤꯅꯤ ꯁꯣꯟ ꯊꯝꯈ꯭ꯔꯒꯦ ꯁꯖꯅꯥꯁꯦ ꯑꯃꯨꯛ ꯈꯦꯠꯈꯤꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯦꯠꯇꯣꯏꯅꯤ ꯃꯁꯤꯡ ꯂꯧꯊꯣꯛꯑꯗꯤꯅꯦ ꯍꯣꯔꯦꯟ ꯀꯥꯝꯍꯟꯕ ꯃꯇꯝꯗ ꯕꯔ ꯕꯔ ꯇꯠꯈꯤꯅꯦꯕꯅꯦ ꯑꯗꯨꯒ ꯆꯥꯕꯗ ꯖꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯗꯤꯅꯦ ꯃꯄꯨꯝ ꯃꯄꯨꯝ ꯑꯗꯨꯝ ꯂꯩꯅꯦꯕꯅꯦ ꯑꯗꯨꯒ ꯁꯤꯠꯅ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯋꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯈꯦꯠꯂꯅꯤ ꯑꯗꯨꯒ ꯁꯦꯝꯃꯅꯤ ꯑꯩ ꯁꯦꯝꯈꯤꯒꯦꯀꯣ ꯃꯥꯒꯤ ꯃꯀꯨ ꯑꯁꯪꯕꯁꯦ ꯌꯥꯎ ꯃꯌꯥꯝ ꯎꯔꯕ ꯃꯌꯥꯝ ꯌꯦꯡꯉꯨꯇꯨ
Nhằm rồi khô bạ nhiều nè mai mà cu kem cái nó ơi thì nó có chân là ní chào nghe này sinh hoạt chân là cái ngôi đấy mấy hít đi giảm hạp thôi có mấy hít chừng giảm hạp cái ní hạp chân cái ní chỉ hạp chân là xem nào hꯧꯖꯤꯛ ꯃꯁꯣꯔꯤꯁꯦ ꯍꯥꯞꯆꯜꯂꯅꯤ ꯃꯁꯣꯔꯤꯁꯨ ꯈꯔ ꯍꯥꯞꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤꯁꯨ ꯍꯥꯞꯆꯜꯂꯅꯤ ꯇꯣꯃꯦꯇꯣ ꯁꯤꯡ ꯑꯗꯨꯒꯩꯗꯤ ꯃꯣꯔꯣꯛ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯀꯥꯁꯦꯅ ꯌꯥꯝꯇ ꯂꯣꯏ ꯍꯥꯞꯆꯜꯂꯅꯤ ꯊꯥꯡ ꯂꯩꯔꯕꯣ ꯀꯌꯥ ꯂꯧ ꯑꯗꯨꯗꯩꯗꯤ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯁꯤꯀꯣ ꯄꯄꯥ ꯊꯨꯝꯁꯤ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯥ ꯀꯩꯅꯣꯒꯤꯗ ꯍꯥꯞꯖꯔꯦ ꯈꯤꯇꯪ ꯍꯥꯞꯄꯣ ꯍꯥꯞꯄꯔꯣ ꯀꯩꯅꯣ ꯍꯥꯞꯇꯣꯏꯔꯣ ꯐꯗꯤꯒꯣꯝ ꯍꯥꯞꯄꯤ ꯑꯗꯒꯤ ꯂꯩꯕꯨ ꯃꯅꯥ ꯈꯤꯇꯪ ꯍꯥꯞꯄꯣ ꯅꯣꯡꯃꯗ ꯂꯩꯕꯨ ꯃꯅꯥ ꯍꯥꯎꯒꯗ꯭ꯔꯣ ꯑꯩ ꯃꯅꯝ ꯑꯐꯨꯠꯄꯗ ꯂꯩꯕꯨ ꯃꯅꯥ ꯍꯥꯏꯔꯤꯅꯤ ꯐꯔꯦ ꯐꯔꯦ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯂꯦꯕꯨ ꯃꯅꯥ ꯑꯅꯤꯁꯤꯁꯨ ꯍꯥꯞꯀꯦ ꯌꯦꯡꯉꯨ ꯄꯄꯥꯅ ꯂꯦꯕꯨ ꯃꯅꯥ ꯍꯥꯞꯄꯣ ꯍꯥꯏꯁꯤ ꯑꯍꯥꯟꯕꯗꯤ ꯍꯥꯞꯇꯣꯏꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯄꯄꯥꯅ ꯍꯥꯎꯅꯤ ꯍꯥꯏ ꯅꯪ ꯑꯣꯡꯒꯤ ꯆꯥꯔꯕꯣ ꯂꯦꯕꯨ ꯃꯅꯥ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯑꯐꯨꯠꯄꯗ ꯃꯈꯨꯝꯒꯤ ꯂꯦꯕꯨ ꯃꯅꯥ ꯑꯅꯤ ꯁꯤ ꯍꯥꯞꯄꯅꯤ ꯁꯤ ꯂꯦꯕꯨ ꯀꯩꯅꯣ ꯇꯧꯋꯦ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒꯦꯀꯣ ꯍꯧꯖꯤꯛ ꯃꯤꯔꯨꯝ ꯇꯥꯏ ꯐꯖꯅ ꯉꯥꯟꯕꯗ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯃꯅꯨꯡꯗ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯍꯤꯗꯣ ꯂꯤꯛꯀꯗ꯭ꯔꯥ ꯄꯄꯥ ꯌꯣꯏ ꯍꯥꯏꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯀꯥꯝꯍꯜꯂꯒꯦ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒꯦ ꯊꯥꯡꯒꯠꯈ꯭ꯔꯒꯦ ꯁꯤꯇꯤ ꯀꯌꯥꯔ ꯀꯥꯝꯍꯜꯂ ꯌꯥꯅꯤ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛ ꯑꯍꯨꯝꯂꯛ ꯀꯥꯝꯍꯜꯂ ꯌꯥꯅꯤꯀꯣ ꯌꯥꯝ ꯁꯤꯇꯤ ꯑꯍꯨꯝꯂꯛ ꯀꯥꯝꯍꯟꯒꯦ ꯑꯗꯨꯒ ꯌꯥꯅꯤ ꯄꯄꯥꯅ ꯌꯥꯝ ꯀꯥꯝꯃꯛꯇꯣꯔꯦ ꯁꯤꯇꯤ ꯑꯍꯨꯝꯂꯛ ꯀꯥꯝꯍꯜꯂ ꯌꯥꯔꯅꯤꯀꯣ ꯁꯤꯇꯤ ꯑꯍꯨꯝꯂꯛ ꯀꯥꯝꯍꯟꯒꯅꯤ ꯃꯅꯝ ꯄꯥꯏꯊꯣꯔꯦ ꯀꯥꯝꯃꯛꯄꯁꯤꯗ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣꯅꯦ ꯄꯄꯥ ꯑꯍꯨꯝꯂꯛ ꯑꯍꯨꯝꯂꯛ ꯁꯤꯗ ꯀꯥꯝꯃꯒ ꯑꯍꯨꯝꯂꯛ ꯀꯥꯝꯃꯒ ꯇꯞꯍꯜꯂꯣ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛ ꯊꯝꯃꯣ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯀꯌꯥ ꯃꯤꯅꯤꯠ ꯃꯉꯥꯃꯨꯛ ꯃꯉꯥ ꯌꯥꯝꯃꯟꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯒ ꯃꯨꯠꯊꯠꯂꯁꯤꯀꯣ ꯍꯧꯖꯤꯛ ꯇꯞꯍꯜꯂꯒꯅꯦ ꯉꯥꯃꯤ ꯁꯤꯇꯤ ꯑꯍꯨꯝ ꯀꯥꯝꯍꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯇꯞꯍꯜꯂ ꯊꯝꯒꯦ ꯑꯗꯨꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯁꯤ ꯃꯤꯅꯤꯠ ꯃꯉꯥꯐꯥꯎ ꯐꯥꯗꯦ ꯃꯤꯅꯤꯠ ꯑꯍꯨꯝ ꯈꯛꯇ ꯑꯣꯏꯒꯗ꯭ꯔꯥ ꯃꯨꯠꯊꯠꯂꯒꯦ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯍꯨꯝ ꯈꯛ ꯉꯥꯏꯍꯥꯛ ꯃꯁꯤ ꯁꯤꯇꯤꯁꯦ ꯁꯤꯒꯤ ꯃꯅꯤꯟꯁꯦ ꯃꯊꯟꯇꯅ ꯂꯣꯏꯔꯒꯅꯦ ꯑꯗꯩ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯣꯏꯅꯤ ꯃꯌꯥꯝ ꯆꯅꯤꯟ ꯂꯣꯏꯔꯦ ꯁꯤ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯍꯜꯂꯤꯅꯤꯀꯣ ꯆꯅꯤꯟꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯤꯇꯤꯁꯦ ꯊꯥꯡꯒꯠꯂꯒꯅꯦ ꯂꯧꯊꯣꯛꯄꯗꯣ ꯅꯠꯇꯦ ꯌꯥꯕꯅꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯀꯩꯒꯤ ꯄꯣꯛꯈꯥꯏꯗꯣꯏꯅꯣ ꯄꯣꯛꯈꯥꯏꯗꯣꯏꯅꯣ ꯃꯌꯥꯝ ꯑꯣꯠꯀꯦ ꯑꯝꯇꯪ ꯄꯣꯛꯈꯥꯏꯗꯦ ꯂꯧꯈꯣꯟ ꯌꯦꯡꯉꯣ ꯀꯩꯒꯤꯅꯣ ꯌꯥꯝ ꯃꯨꯜꯂꯦ ꯍꯥꯎꯔꯅꯤ ꯃꯥꯏꯄꯦꯝꯃ ꯀꯝ ꯆꯧꯁꯤꯔꯣ ꯌꯥꯝ ꯂꯣꯏꯔꯦ
ꯑꯩꯒꯤ ꯁꯖꯅꯥ ꯑꯐꯨꯠꯄ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯆꯥꯅ ꯌꯦꯡꯕꯤꯌꯨ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯃꯥꯏ ꯃꯨꯟꯕꯒꯤ ꯆꯥꯡꯁꯦ ꯌꯦꯡꯉꯨꯇꯨ ꯄꯨꯔꯥ ꯃꯨꯜꯂꯤꯁꯦ ꯌꯦꯡꯉꯨ ꯀꯩꯅꯣꯗꯤ ꯇꯧꯗꯕ ꯂꯣꯏꯅ ꯀꯥꯏꯔꯒꯗꯤ ꯖꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ